Hello, good morning. It's now ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯁꯨꯁꯃꯤꯇꯥ ꯍꯨꯃꯪꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯅꯧꯕ ꯕ꯭ꯂꯣग ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯦ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤꯗꯤ ꯃꯌꯥꯝ ꯀꯨꯀꯤꯡꯒꯤ ꯑꯣꯏꯕ ꯕ꯭ꯂꯣꯒꯅꯤ ꯃꯌꯥꯝ ꯑꯩ ꯉꯁꯤꯁꯦ ꯒꯥꯖꯔ ꯍꯜꯋꯥꯒꯤ ꯔꯦꯁꯤꯄꯤ ꯑꯩꯅ ꯈꯪꯖꯕ ꯈꯇꯪ ꯁꯦꯌꯔ ꯇꯧꯖꯒꯦꯅ ꯇꯧꯔꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯕꯤꯌꯨ ꯁ꯭ꯀꯤꯞ ꯇꯧꯕꯤꯗꯅ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩ ꯀꯩꯅꯣ ꯇꯧꯕ ꯍꯧꯖꯔꯒꯦ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯘꯤꯁꯦ ꯁꯤ ꯇꯦꯡꯀꯣꯠ ꯃꯆꯥꯁꯤꯃ ꯍꯥꯞꯄꯅꯦꯕꯀꯣ ꯑꯗꯨꯝ ꯍꯥꯟꯅ ꯘꯤ ꯄꯨꯂꯞ ꯁꯦꯝꯖꯤꯜꯂꯦꯀꯣ ꯑꯩꯅ ꯉꯥꯛꯇꯪ ꯃꯩꯁꯦ ꯂꯣ ꯐ꯭ꯂꯦꯝꯗ ꯂꯩꯊꯔꯦꯕꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯁꯤꯒꯤ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠꯁꯦ ꯈꯤꯇꯪ ꯘꯤꯗ ꯉꯧꯔꯒ ꯊꯝꯍꯧꯔꯒꯦ ꯃꯩ ꯑꯗꯨꯝ ꯂꯩꯈꯠꯂꯁꯨ ꯌꯥꯔꯦ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠꯁꯦ ꯉꯥꯛꯇꯪꯅꯦ ꯈꯥꯡ ꯑꯁꯥꯕꯁꯤꯒ ꯘꯤꯁꯦ ꯈꯤꯇꯪ ꯔꯣꯁ ꯇꯧꯔꯒ ꯊꯝꯃꯗꯤ ꯍꯣꯔꯦꯟ ꯌꯦꯡꯕꯗ ꯐꯖꯩꯌꯦꯕ ꯃꯆꯨ ꯈꯔ ꯂꯩꯈꯠꯂꯛꯑꯦ ꯁꯤꯒꯤ ꯀꯣꯠꯊꯣꯛꯑꯒꯦꯀꯣ ꯁꯤꯒꯤ ꯒꯥꯖꯔꯁꯦ ꯑꯩꯅ ꯀꯦꯜꯂꯒ ꯊꯝꯃꯦꯕꯀꯣ ꯊꯝꯃꯦ ꯑꯗꯣ ꯑꯩ ꯁꯨꯝꯗꯣꯛꯑꯒꯁꯨ ꯊꯝꯃꯦ ꯑꯗꯣ ꯑꯩ ꯍꯥꯞꯆꯤꯜꯂꯒꯦ ꯁꯦ ꯍꯥꯐ ꯀꯦꯖꯤꯅꯤ ꯃꯌꯥꯝꯁꯤꯗꯤ ꯑꯣꯠꯄ ꯂꯦꯞꯄ ꯌꯥꯗꯦꯀꯣ ꯍꯥꯏꯗꯤ ꯑꯣꯠꯄ ꯂꯦꯞꯄ ꯇꯥꯔꯒꯗꯤ ꯃꯥ ꯈꯤꯇꯪ ꯅꯥꯀꯟ ꯑꯃꯗ ꯂꯥꯛꯁꯟꯈꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯞꯈꯤꯕ ꯘꯤ ꯃꯌꯥꯝꯗꯣ ꯁꯤꯗ ꯃꯥ ꯀꯝꯃꯣꯏꯁꯤ ꯌꯦꯡꯉꯣ ꯃꯌꯥꯝ ꯒꯥꯖꯔ ꯍꯜꯂꯨꯋꯥ ꯍꯧꯅꯕꯒꯤꯗꯃꯛꯇ ꯑꯍꯥꯟꯕꯗ ꯒꯥꯖꯔꯁꯦ ꯁꯦꯡꯅ ꯆꯥꯝꯕꯤꯔꯅꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯃꯀꯨ ꯈꯣꯛꯑꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯆꯥꯝꯊꯣꯛꯑꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯁꯦ ꯒꯥꯖꯔꯁꯦ ꯁꯤꯠꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯒꯥꯖꯔꯁꯦ ꯁꯦꯡꯅ ꯃꯁꯥꯒꯤ ꯃꯍꯤꯁꯦ ꯁꯨꯝꯗꯣꯛꯄꯤꯌꯨꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯡꯁꯦ ꯍꯧꯒꯠꯄꯤꯔꯣꯀꯣ ꯃꯌꯥꯝ ꯒꯥꯖꯔ ꯉꯧꯕ ꯃꯇꯝꯗ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯦꯀꯣ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯒꯥꯖꯔꯁꯦ ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯊꯝꯃꯒ ꯇꯣꯏ ꯇꯣꯏꯅ ꯑꯗꯨꯝ ꯑꯣꯠꯄꯤꯌꯨ ꯃꯈꯨꯝ ꯈꯨꯝꯕꯁꯨ ꯌꯥꯏ ꯈꯨꯝꯗ꯭ꯔꯁꯨ ꯌꯥꯏꯀꯣ ꯑꯗꯨꯝ ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯑꯃꯨꯛ ꯂꯣꯗ ꯑꯃꯨꯛ ꯊꯝꯃꯒ ꯇꯧꯔꯒ ꯇꯣꯏ ꯇꯣꯏꯅ ꯑꯗꯨꯝ ꯑꯣꯠꯂꯒ ꯂꯩꯕꯤꯌꯨ ꯑꯗꯨꯒ ꯑꯩ ꯑꯁꯤꯁꯦ ꯇꯧꯔꯤꯉꯩꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯑꯩ ꯍꯣꯔꯦꯟ ꯁꯪꯒꯣꯝ ꯍꯥꯞꯅꯕ ꯁꯪꯒꯣꯝꯁꯦ ꯂꯣꯟꯗꯣꯏꯅꯦꯕꯀோ ꯑꯗꯣ ꯑꯩ ꯁꯪꯒꯣꯝꯒꯤꯗꯃꯛꯇ ꯊꯥꯡꯒꯠꯂꯦ ꯁꯣꯝꯗ ꯃꯌꯥꯝ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤꯒꯁꯨ ꯈꯨꯠꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯑꯣꯠꯂꯤꯁꯤꯅꯤ ꯑꯗꯣ ꯑꯣꯐ ꯀꯦꯃꯦꯔꯥꯗꯁꯨ ꯇꯠꯇꯅ ꯑꯣꯠꯂꯤꯅꯦꯕꯀꯣ ꯑꯗꯣ ꯑꯁꯨꯃꯥꯏꯅ ꯏꯁꯇꯤꯜꯒꯤꯒꯨꯝꯕ ꯈꯥꯡ ꯑꯣꯏꯔꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯥꯏꯌꯦꯕꯀꯣ ꯅꯣꯟ ꯏꯁꯇꯤꯛꯀꯨꯝꯕ ꯑꯣꯏꯗꯤ ꯈꯇꯪ ꯊꯥꯗꯣꯛꯑꯁꯨ ꯌꯥꯏ ꯁꯤ ꯏꯁꯇꯤꯜꯒꯤ ꯈꯥꯡꯁꯦ ꯑꯣꯏꯗꯤ ꯈꯨꯠ ꯊꯥꯗꯣꯛꯄ ꯑꯝꯇ ꯌꯥꯗꯦ ꯃꯌꯥꯝ ꯍꯜꯂꯨꯋꯥꯁꯦ ꯃꯈꯨꯝ ꯈꯨꯝꯃꯁꯨ ꯌꯥꯏ ꯈꯨꯝꯗ꯭ꯔꯁꯨ ꯌꯥꯏ ꯑꯗꯣ ꯉꯁꯤ ꯑꯩꯗꯤ ꯑꯌꯥꯝꯕꯅ ꯈꯨꯝꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯂꯣ ꯐ꯭ꯂꯦꯝꯗ ꯂꯩꯊꯔꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯣꯏꯅ ꯃꯈꯨꯝꯁꯦ ꯈꯨꯝꯕꯤꯔꯣ ꯑꯗꯨꯒ ꯆꯤꯅꯤ ꯀꯩꯀꯥ ꯍꯧꯖꯤꯛ ꯑꯦꯗ ꯇꯧꯔꯅꯤ ꯀꯩꯅꯣ ꯇꯧꯔꯦꯕ ꯁꯤꯒꯤ ꯈꯥꯡꯁꯤꯅꯅꯦꯕꯀꯣ ꯑꯇꯣꯞꯄ ꯈꯥꯡꯗ ꯑꯣꯏꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯑꯗꯨꯅꯤ ꯃꯥ ꯈꯔ ꯃꯨꯜꯂꯦ ꯒꯥꯖꯔꯁꯦ ꯃꯨꯜꯂꯛꯑꯒ ꯑꯩ ꯆꯤꯅꯤ ꯍꯥꯞꯆꯤꯜꯂꯒꯦ ꯑꯩ ꯍꯧꯖꯤꯛ ꯁꯤꯒꯩꯁꯤꯒ ꯆꯤꯅꯤ ꯍꯥꯞꯆꯔꯦꯀꯣ ꯆꯤꯅꯤꯁꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯗꯕꯒꯤ ꯑꯩꯅ ꯁꯤ ꯇꯦꯡꯀꯣꯠ ꯃꯆꯥꯁꯦ ꯑꯅꯤ ꯇꯧꯔꯒ ꯀꯞ ꯑꯃ ꯑꯣꯏꯌꯦꯕ ꯁꯤꯒ ꯑꯣꯟꯖꯔꯦ ꯃꯌꯥꯝꯗ ꯃꯦꯖꯔꯃꯦꯟꯒꯤ ꯀꯞ ꯂꯩꯔꯗꯤ ꯀꯞ ꯑꯃꯗ ꯍꯥꯞꯄꯤꯔꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯤꯅꯤ ꯍꯥꯞꯇꯅ ꯂꯣꯏꯔꯦꯀꯣ ꯆꯤꯅꯤ ꯍꯥꯞꯅ ꯂꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯆꯤꯅꯤꯁꯦ ꯉꯥꯏꯍꯥꯛꯇꯪ ꯃꯦꯜ ꯑꯣꯏꯍꯜꯂꯅꯤ ꯑꯗꯣ ꯆꯤꯅꯤ ꯍꯥꯞꯄꯒꯤ ꯇꯟꯖꯥꯁꯦ ꯈꯥꯏꯕꯣꯛ ꯑꯃꯗꯤ ꯃꯨꯟꯒꯠꯂꯛꯑꯕꯅꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯤꯅꯤ ꯍꯥꯞꯄ ꯂꯣꯏꯔꯕꯅꯤ ꯑꯩ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠꯁꯨ ꯑꯦꯗ ꯇꯧꯕ ꯌꯥꯔꯦꯀꯣ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠꯁꯨ ꯑꯃꯨꯛ ꯑꯦꯗ ꯇꯧꯔꯒ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯉꯧꯗ꯭ꯔꯕꯅꯦꯕ ꯉꯥꯏꯍꯥꯛ ꯉꯧꯔ ꯆꯤꯅꯤꯁꯦ ꯃꯦꯜ ꯑꯣꯏꯕ ꯃꯇꯨꯡꯗꯅꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯈꯔ ꯒ꯭ꯔꯦꯁ ꯇꯧꯔꯗꯤ ꯐꯗꯧꯅꯦꯕ ꯑꯩ ꯒ꯭ꯔꯦꯁ ꯇꯧꯅꯕꯁꯦ ꯃꯊꯛꯇ ꯂꯩꯈ꯭ꯔꯦ ꯈꯨꯠꯅ ꯑꯗꯨꯝ ꯇꯧꯔꯒꯦ
ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠꯁꯦ ꯑꯦꯗ ꯇꯧꯔꯕꯅꯤꯅ ꯉꯥꯏꯍꯥꯛꯇꯪ ꯃꯩꯁꯦ ꯍꯥꯏ ꯐ꯭ꯂꯦꯝꯗ ꯊꯥꯔꯒ ꯁꯦꯀꯦꯟ 20-30 ꯈꯨꯠꯁꯦ ꯈꯔ ꯆꯥꯎꯅ ꯑꯣꯠꯂꯒ ꯑꯗꯨꯏ ꯃꯊꯪꯗ ꯑꯩ ꯍꯧꯖꯤꯛ ꯃꯤꯜꯛ ꯑꯦꯗ ꯇꯧꯗ꯭ꯔꯕꯅꯦꯀꯣ ꯍꯧꯖꯤꯛ ꯃꯥ ꯍꯧꯖꯤꯛ ꯄꯨꯔꯥ ꯅꯞꯊꯗꯅ ꯌꯦꯡꯉꯨ ꯃꯥ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯦ ꯄꯨꯔꯥ ꯀꯂꯔꯁꯦ ꯂꯥꯛꯑꯦꯕ ꯀꯂꯔꯐꯨꯜ ꯑꯣꯏꯗꯅ ꯑꯗꯣ ꯁꯪꯒꯣꯝ ꯍꯥꯞꯄꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛꯇꯪꯇꯅꯤ ꯑꯩꯅ ꯀꯨꯛ ꯇꯧꯗꯣꯔꯤꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯪꯒꯣꯝ ꯍꯥꯞꯆꯔꯅꯤ ꯆꯤꯅꯤꯁꯦ ꯃꯦꯜꯠ ꯑꯣꯏꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ ꯁꯪꯒꯣꯝꯁꯦ ꯀꯩꯅꯣꯅꯦꯕꯀꯣ ꯁꯤꯁꯦ KG ꯑꯃꯒꯤ ꯒꯥꯖꯔꯗ ꯑꯣꯏꯗꯤꯀꯣ 1 KGꯗ ꯑꯣꯏꯗꯤ ꯁꯤꯒꯤ 200 ꯆꯟꯕ ml ꯑꯃ ꯕꯤꯛ ꯊꯟꯅ ꯁꯪꯒꯣꯝ ꯍꯥꯞꯄꯨꯕ ꯑꯗꯣ ꯑꯩꯅ 500ꯅꯤꯅ ꯁꯤꯁꯦ ꯕꯤꯛ ꯊꯜꯍꯟꯗ꯭ꯔꯦꯕꯀꯣ ꯀꯩꯅꯣ ꯇꯧꯔꯦ ꯍꯩꯕꯣꯛ ꯑꯃꯒꯤ ꯆꯥꯡꯗ ꯈꯔ ꯀꯜꯂꯞ ꯇꯧꯔꯒ ꯍꯥꯞꯄꯦ ꯍꯥꯏꯗꯤ ꯒꯥꯖꯔꯁꯤꯡꯁꯦ ꯈꯔ ꯐꯖꯅ ꯀꯩꯅꯣ ꯇꯧꯅꯕ ꯍꯥꯏꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯍꯤ ꯀꯪꯉꯛꯄꯗ ꯑꯩꯈꯣꯏꯒꯤ ꯒꯥꯖꯔ ꯍꯜꯋꯥ ꯔꯦꯗꯤ ꯑꯣꯏꯔꯦꯀꯣ ꯃꯍꯤꯁꯦ ꯆꯨꯞꯁꯜꯂꯁꯅꯤ ꯉꯥꯛꯇꯪ ꯊꯝꯃꯒꯦ ꯃꯄꯨꯝ ꯊꯝꯃꯣꯏꯀꯣ ꯑꯁꯨꯃꯥꯏꯅ ꯃꯔꯛ ꯃꯔꯛꯇꯗꯤ ꯑꯣꯠꯀꯅꯤꯀꯣ ꯑꯩ ꯑꯃꯨꯛꯀ ꯃꯔꯛꯇ ꯑꯣꯠꯂꯒꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯍꯥꯞꯄꯤꯕ ꯆꯤꯅꯤ ꯁꯪꯒꯣꯝꯗꯣ ꯆꯞ ꯆꯥꯔꯕꯅꯤ ꯂꯦꯞꯄꯤꯕ ꯌꯥꯗꯦꯀꯣ ꯃꯔꯛ ꯃꯔꯛꯇ ꯇꯣꯏ ꯇꯣꯏꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯣꯠꯄꯤꯔꯒꯅꯦ ꯃꯊꯛ ꯃꯈꯥ ꯂꯣꯏꯅ ꯆꯞ ꯃꯥꯟꯅꯅ ꯃꯨꯟꯍꯟꯒꯗꯣꯏꯅꯤꯀꯣ ꯃꯌꯥꯝꯁꯦ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯍꯥꯏꯗꯤ ꯃꯍꯤꯁꯦ ꯐꯖꯅ ꯆꯨꯞꯁꯜꯂꯦ ꯍꯧꯖꯤꯛ ꯑꯩ ꯊꯥꯡꯗꯔꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯍꯧꯕ ꯃꯥꯏ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯥꯡꯁꯦ ꯃꯍꯤ ꯍꯥꯞꯄ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯃꯇꯥꯡꯁꯦ ꯐ꯭ꯂꯦꯝꯁꯦ ꯍꯥꯏꯗ ꯂꯩꯈꯠꯂꯒꯅꯦ ꯈꯨꯠ ꯊꯥꯗꯣꯛꯇꯕꯤꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯣꯠꯇꯣꯏꯅꯦꯕ ꯑꯗꯣ ꯂꯣꯗ ꯂꯩꯔꯒꯗꯤ ꯃꯥ ꯀꯩꯅꯣ ꯅꯧꯊꯕ ꯍꯦꯟꯒꯅꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨ ꯐ꯭ꯂꯦꯝꯁꯦ ꯍꯥꯏꯗ ꯂꯩꯈꯠꯄꯤꯔꯒ ꯈꯨꯠꯁꯦ ꯇꯠꯇꯅ ꯑꯣꯠꯄꯤꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯁꯦ ꯊꯥꯡꯗꯔꯒꯦ ꯃꯆꯨꯁꯨ ꯐꯖꯔꯦ ꯌꯦꯡꯉꯨ ꯈꯥꯡꯁꯤ ꯁꯥꯏꯗ ꯍꯥꯏꯗ ꯈꯔ ꯀꯥꯔꯦ ꯁꯤꯒꯤ ꯑꯣꯏꯅ ꯇꯧꯅꯦꯕꯀꯣ ꯁꯤ ꯌꯥꯝ ꯋꯥꯏ ꯃꯦꯟꯇꯦꯟ ꯇꯧꯕ ꯃꯌꯥꯝ ꯂꯣꯏ ꯊꯥꯡꯖꯔꯒꯦꯀꯣ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯍꯜꯋꯥꯁꯦ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝꯁꯨ ꯔꯦꯁꯤꯄꯤꯁꯦ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯣꯀꯣ ꯔꯦꯁꯤꯄꯤꯁꯦ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯑꯩꯅ ꯇꯧꯖꯔꯤꯁꯦ ꯒꯥꯖꯔꯁꯦ 500 ꯒ꯭ꯔꯥꯝꯗ ꯁꯪꯒꯣꯝꯁꯦ 2 ml ꯆꯟꯕ ꯒ꯭ꯂꯥꯁꯇꯣ ꯈꯥꯏꯕꯣꯛ ꯑꯃ ꯍꯥꯏꯗꯤ 1 ml ꯇꯧꯔꯒ ꯍꯥꯞꯄꯦ ꯆꯤꯅꯤꯅ 1 ꯀꯞꯀꯤ ꯆꯥꯡꯗ ꯍꯥꯞꯄꯦꯀꯣ ꯑꯗꯨꯒ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠꯇꯤ ꯏꯁꯥꯅ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠꯇꯣ ꯑꯗꯨꯝ ꯍꯥꯞꯄꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯣ ꯍꯥꯎꯏ ꯍꯥꯎꯇꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣꯀꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ